Kakching Higher Secondary School ki principal transfer tauba yaroi haiduna school asiki mahairoi singna tha asigi kungani thoidagi class boycott tauba yauna chara henbagi khongjang changsilakraba matung Kakching district pumbada ban chatharakibadu matam kharki oina handokle hairi hiram asigi matang de school asigi magazine secretary moirangthem Google na hai School asigi student union gi mihut sing na wabagai asigi MLA usam deben amadi education as ki joint director ga una krai MLA amadi joint director una badu da positive fiber response pirak pamaram na mahairoi sing na changsilak pa ban amadi chara henbagi khongjang adu matam khara handokpane adu moinamak chap chaba order ama fangdiba fawbadi mahairoi sing na changsilak pa class boycott toba yauna school administration thingjanbagi khongjang adu di makha na adumak changsin khigani haina mahangna phongdokhi Kendra sige honorable MLA Dr. Usam Tipenbu asi honorable matamda ma ki makai amadi lega ki makai kari gumba hasaba khara pibirak bagi matung ina koina sakin jarma kongjang matam kutena ban tawba amadi sara himbai khongchalasi matam khara gi oina kongthok chare dummakna lega ki order ama sapsaba order ama thok phongi oina di class boycott tawba amadi satra singyoba peace protest asi hata sata jagini Chief Minister gi Haksal gi Tengbang